Ringui-Horei belta gasi Nongmei Kapnakhre thodok thokiba aduna Ukhrul district ta nauna unkhatnabagi phibam ama lakli. Ringui Village Protection Committee RVP sina hai suspension of operation sugi marumda kuki kulai paiba group singna hanba leitana adumak attack chathaduna leiri. Ngasi ayu pung mariga minini furom taba duaida Horei Hills amasung hamsanda Nongmei kapsilakpagi thodok thoki. Thodok adu Naga Village Guard singna routine duty tawringai matamdani Nongmei kapsilakpa aduna maram oiraga Naga Village Guard khara asokapan nangki hairi. RVP sina makha tana hai mafam sing aduda mamang thaktage hona Lairakiba kuki kulai paiba singna micham miyam da thengkhang kayarakta attack chatharaki balaikrei. Thawong asida chenaba singi mathakta mari lainaba singna action lokhatpiu haina so RVP sina taksilakli. Nakal amaromda Tangkhul Naga Longi Working Committee na thadorakpa tonganba cherol amana hai Central Security Force na combing operation chathakibaga kuki kulai paiba singna attack chatharakli ba asida Central Force na maraliba sing phagatpa ngamdriba si laibak thibani. Naga Village Guard sing di kuki gi attack aduda masa ngakthok chanaba honakiba khaktani hairi. Hiramasigi matangda kuki CSO Working Committee Ukhrull amadi Naga singna Ukhrull nadi Naga singna tawrakliba claim sing asigi ona taina bu wafam kaya phongdorakli. Committee asina thadorakpa serol amana NSGN Eastern Flanki Kadar singna irang adu kaihaurakibani haina maral sirakli. Cherol aduna hai ngasi ayupung ahumlom taba duaida kulai paiba kadar sing aduna comparens ki tongo sector da leiba kuki na khundaba mafam sing da saklang aba honaki madudagi Nongmei kapnabagi thodok adu thokibani hairi. Kuki Working Committee gi matungina thodok aduda kuki volunteer ama soki hairi.